Churachandpur district ki Henglep assembly constituency Amadi Kangpokpi district ki Saitu assembly constituency ki Marakta Leiriba Naga KHUL kuntra maribu NGAKSENBADA ACHOUBA THOUDANG LOURIBA village guard ki volunteer SINGGI DAMAK KHARADA OIRABASU MATENG OINABA HAIDUNA KHURAI assembly constituency ki political activist HAORUNGBAM ASHIRJIT ATOPPA MING BOICHA na NGASI NONGMADA CHANGDA YADRABA POTLAM TENGBANG PIKHRE HAIDUNA KHURAI assembly constituency ki political activist HAORUNGBAM ASHIRJIT ATOPPA MING BOICHA na lutingba kangbu amada ngasi Saitu assembly constituency ki parengda khunjau da leiba KHUL kuntra mari gi oina leiriba village guard ki loisangda haktheng na chatuna volunteer sing LOURIBA THOUDANG aduda KHARADA OIRABASU MATENG OINABA haibagi pandamda nongmada changdraba yadraba potlam sing adu khutsinaki bani tengbang khongchat aduga mari leinana KHURAI AC gi political activist HAORUNGBAM ASHIRJIT ATOPPA MING BOICHA na haikibada handak lamdam asida tatharakliba lan asi aikoi masel gi marakta thokpa lan nate masidi mapalamdagi changsilakpa foreigner singna yelhomi singda atamnana chatharakpa amadi lamdam asi khudum chansina bhonarakpa lan amani haidiba thodok sing asina maram oiraga naga ki silinau gi KHUL maru oina Churachandpur amadi Kangpokpi gi marakta leiriba punna KHUL kuntra maribu NGAKSENBADA ACHOUBA THOUDANG LOURIBA village volunteer singgi damak amadi naga ichilinau singgi awabada saruk kya boina mahaki maikai digi nongmada changdraba yadraba potlam sing asigi mateng pangbani maru oina mapalamdagi changsilakpa mayamna lamdam asigi yelhomi singda atamnana atek chatharakpa sina maram oiraga haujikti leiminariba yelho purup sing asi amatta oina punsilakba haure haiba yai maram aduna apunba manipurgi saktam asi kaidaba yelhomi sing asi mapung fana punsinduna khongpam setna leminaragani haibigi achouba thajabasu leire haina mahakna fongdoki amaromda KHULAI assembly constituency ki HAORUNGBAM ASHIRJIT ATOPPA MING BOICHA na Saitu assembly constituency ki manung chana leiriba parengda khunjau da laktuna Henglep AC amadi Saitu AC ki marakta leiriba naga gi KHUL kuntra maribu NGAKSENBADA ACHOUBA THOUDANG LOURIBA village guard ki volunteer sing damak nongmada changdraba yadra potlam sing mateng piramba asigda naga fools ki customary bench ki chairman Hanel Lungai Singh ki maikai digi thagatpa phongdorakli Ithema bidigi lakpo range na maina laimanai asigi keno chiningai mapa sai haitare ko saibuki leiba naga taba KHUL sing roina KHUL kuntra mu se tare se naga tare kang basa sing pulaga koi seja leiba siga koi yellow singa kam kan mungnawa aide si asengbade ethnic tinate masi koi foreigner versus koi indigenous haitare ko jikti koi lejaramba hana lejaramba koi kanglup singsiga apandoi lakpa kanglup singsina koi kudum chanaba hono koi lana ma khange ado koi sinau singsina wana ta khaida asuk leiba nate adu kengba nungsigleuna awana ta khaida kengba tikra pangje na sum khalapdagi hom seida sinau singnabane do moi sinau singju yam daba koi na pugirakpa pochai kirang je loksin bine haibagi kenoga pung chen thaja bolena amna harau pochai yerong wi singje hojek koi amatu sinbagi kanthomod lae pun ba hore makata na so koi amatu lebi haibagi asa saitegi chawba sa am khak lejai asengodi koi hojik se koi kenone koi gi aina hajagi bro sai ethnic class ta dia je ka foreigner versus indigenous ai ta ko yelong wi sing ga thengnaba lane nai hajage do soidna ai pulak ni khale ai punbu je hore samna ai kan rangi reli do je khudam ne ko KHURAI gi intending candidate oigida basina ngasi akoi KHUL hills leiriba kangbu asibu naga isinau asibu akoi indigenous kangbu ni singda leijaraga su haibagi wakalonda ngasi awa na taraba matam lan sina leifam chafam khangdana awa na taraba matam asida magi ngamjaba thakta sininau oiba amagi minungsi galoina ngasi puraiba sa tha si yamna pubira duna mana pubira pasi akoi nadi wahai si natuna akoi rimta waiba piba sungamde adubo mana tawru bathabakta isona body bibo osno aduna ai KHUL hills ki chairman amo oina mana tawru bathabakta afaba nungaiba isona pibi bo osno